Thonbi Sorokhaibamna Science Streamda Tarahumdoi Suba Position Laurakpada Masa Masagi Mayum da Chatuna Achamba Lengyan Citation Amasung Selgi Manapiduna Pukning Thawatpa Utke Lunana Maheiroi sing aduna tungda Mai Pakpa mi amam oduna AC asi Khakinatana Manipur asi Chawkhatpa lamdam ama oihanba ngamnaba honarau haibana chingba wafam phongduktuna pukning thawatke Like Babase, I no mother topic card Hamzaraga, Punching would like the Babase. I go them the Sudum, where the Tuntu Yawe, Aduga, no limit his mind, topics it Hamzarada, Sima, see topics he wait away from the swine that Lloyd Dosum Yawe, Lloyd next had it, Tumangam Zadava, I think Tumanga. Rank yang pergi credit saya MD baba juga di usaha singda bisa mulai friends colleagues memang belum support atau gitu na mau dah semua credit saya bisa mungkin ada musik yang jangan charter accounting nama atau mau ibu ngambil pada sini sampai
Ingkum jalising ani kun kamanga April kun mangada Indian Army amasung makhogi proxy ka thengnaba mayoknaba lanfam amada KYKL gi achangba miyam gi yawol lanmi MYL pathau second lieutenant oinam telhaiba atopa ming landaba chahi kuntra taruk apokpagi ming Oranjit lefam uchiwa turel wangma amadi KCP gi achangba miyam gi fingang lanmi MFL gi lieutenant ahantem bisan atopa ming kanglai chahi kumapan apokpagi ming A Kumarjit lefam khurai thoiding Laikai Athoba Anina Imaleba Kidamak Tawai na Ponta Pikre Athoba Anina Ninghanaba Laitana Manipur gi Ningtam Lanthengda Thawai Katkiba Asibu Yawol gi Ikai Khumlaba Utuna RPF na awaba Phongdorak Pagalunana Laikhidraba Athoba Singi Imung Manung Sagai na Tai Maru Mapang Singi awaba dasu RPF amasung masigi Lanmi PLA na Saruk Yari hana Lup asigi Assistant Secretary Publicity Bangkim na Thadorpa Cherolamana Phongdorakli Haujay paugi marthan at tiba break ang malaw na si. Hi friends, adom na gari thao hapam matam dadi afaba thao ham na bone. Dress level matam dasu branded oiba khali. Adubo adom gi khwaidagi maru oriba liver gi damukta di kari section thorang lo birib. Novo Camp Health Care gi original lipsa 5G na adom gi liver buson badai ngak tholi. Liver bu sengdok tuna mathau ningthin na tawali khonga ba nungaili. Liver gi mapangang kangkalan batana tana hakchang pumbagi energy hengalali chaba tumali acidity hantali. Afaba king lauba liver magidamak Sizinabiyo original lipsa 5G. Shri Shri Gaurachandraya Namaha Purbashamda Khoi Khoi Pumnamak Punaw Konbiramba Shri Maibam Binoy Ibomcha Singhana Magi Nungsi Jaraba Imung Manung Sagay Natay Amade Marup Mapang Khoi Pumnamak Pu Thadoklamlaga Haukiba Tang Tara Mapan Thamari English Singanika Kunga Manga Sajubugi Kunga Mathoini Panba Thang Zanamita Shri Guru Gi Kripada Ki Base Olaga Shri Krishna Bhisma Bhor Chaitanya Das Haibanam Fangzadana Brindaban Prapti Oikre Lakliba tang ani thamanga English singaniga kunga manga kalengi manga nipanba irai nimita leikidrabagi shraddha din thokle namidasida leikidrabagi atma santigi damak ngamjaba hai leikharadang hari shanketan galunina Shri Shri Gaurachandraya Mahaprabhu gi charanda kachagadauri upalakshya sida Brahman Vaishnav ahalaman marup mapang amadi sagai natai khwai pumnamak na matam chana lengbirakuna hari nam shraban fangbiranaba ELITETV gi thongda pauzen jari Thoram Pareng Ayukpong Mapan Bekatpa Ayukpong Tarani Toy Kaminitara Sankitan Hoba Seba Fangjaribi Maibam Ongbi Pasod Debi Shahadharmini Amadi Maki Imung Manung Singh Lalambong Takhelambam Lekai. Is your child ready for a future of excellence? At UNACO School, we empower young minds with a perfect blend of world-class academics, integrated need and G preparation, and personalized study plans, unlocking every child's true potential. Our holistic approach to education, state-of-the-art amenities, and a safe, nurturing environment prepare students for a brighter tomorrow. From Khongman to Channung, Maitram, and beyond, we combine technology, care, and innovation to shape future-ready leaders. Admissions for 2025 to 26 are now open. Secure your child's future today at UNACO School. Hi friends, adom na gari thao hapam matam dadi afaba thao ham na bone. Dress level matam dasu branded oiba khali. Adubo adom gi khwaidagi maru oriba liver gi damukta di kari section thorang lo birib. Novo Camp Health Care gi original lipsa 5G na adom gi liver buson badai ngak tholi. Liver bu sengdok tuna mathau ningthin na tawali khonga ba nungaili. Liver gi mapangang kangkalan batana tana hakchang pumbagi energy hengalali chaba tumali acidity hantali. Afaba king lauba liver magidamak Sizinabiyo original lipsa 5G. Shri Shri Gaurachandraya Namaha Purbashamda Khoi Khoi Pumnamak Punaw Konbiramba Shri Maibam Binoy Ibomcha Singhana Magi Nungsi Jaraba Imung Manung Sagay Natay Amade Marup Mapang Khoi Pumnamak Pu Thadoklamlaga Haukiba Tang Tara Mapan Thamari English Singaniga Kunga Manga Sajubugi Kunga Mathoini Panba Thang Zanamita Shri Guru Gi Kripada Ki Base Olaga Shri Krishna Bhisma Bhor Chaitanya Das Haibanam Fangzadana Brindaban Prapti Oikre Lakliba tang ani thamanga English singaniga kunga manga kalengi manga nipanba irai nimita leikidrabagi shraddha din thokle namidasida leikidrabagi atma santigi damak ngamjaba hai leikharadang hari shanketan galunina Shri Shri Gaurachandraya Mahaprabhu gi charanda kachagadauri upalakshya sida Brahman Vaishnav ahalaman marup mapang amadi sagai natai khwai pumnamak na matam chana lengbirakuna hari nam shraban fangbiranaba ELITETV gi thongda pauzen jari
Thauram pareng ayuk pong mapan bekatpa ayuk pong 12:10 sankirtan hauba seba fangjari bi maibam ongbi pasod debi shahadharmini amadi mahaki imong manung sing lalambong takhelambam lekai. Is your child ready for a future of excellence? At UNACO School, we empower young minds with a perfect blend of world-class academics, integrated need and G preparation, and personalized study plans, unlocking every child's true potential. Our holistic approach to education, state-of-the-art amenities, and a safe, nurturing environment prepare students for a brighter tomorrow. From Khongman to Channung, Maitram, and beyond, we combine technology, care, and innovation to shape future-ready leaders. Admissions for 2025 to 26 are now open. Secure your child's future today at UNACO School. Break ki matung taram nokjari makhataba pausing pijari Manipur police ki kambuna thiba tonga tonga mafam da thiba humbuki thabak chathabada lalholuk ki mioi ani fare farba mioi sing adodi hijam ngamba maite chahi kunmari leifam sagwal ban thangjam lerak targini mangodagi magazine ke loina pistol ama mobile handset ani two wheeler gari ama fangbangam ki amaromda Manipur police na jiribam bazar da thiba humbuki thabak chathabada PLA gi cadre ama farba mioi adodi Sairem Basanta Singh atopaming bomcha atopaming angamba chahi kuntramapan leifam Lakipur Ward number 8 tagi makhoi sel khaibada chenaba mioi singni hairi Haukraba April kunmanga da Manipur Myanmar ngamkhaida Manipur gi yawal singi apunba tengol amaga yeknaba Indian Army amadi makogi proxy force ki apunba khutpu amaga khuthoknaba ki thodok amada thawaina pontha pikraba kanglai yawal kanba lok KYKL ki lanmi sanglop miyam gi yawal lanmi Pathau second lieutenant Oinam Telhaipa Tupaming Landaba Chahi Kuntra Taruk Chiwa Turel Wama Amasung Kanglepa Communist Party KCP gi Lanmi Sanglop Miyam gi Fingang Lanmi MFL Command Comrade Lance Corporal Ahanthem Vision Allies Kanglai Chahi Kumapan Khurai Thoding Jamlekai gi Mafamda Koirengaru Chingba UNLF Amasung Masigi Lanmi Sanglop Manipur People's Army na Yawul gi Ikai Khumnaba Pibagaluna Awaba Phongdorakle Lopasigi Secretary of Publicity M Sakhen na Khudek Piduna Thadorpa Cheol Amana Hai Loilamapu India gi Mathakta Lepa Leitana Khulai Paibagi Ningtam Lanthing Chathaba Asina Ima Lebak Manipur gi Ningkha Tamba Hanjinabagi Maru Oiba Pambaini Haiba Asida Achetpa Thazaba Thamduna India gi Mayokta Ningtam Yawol Lalho Changshin Minariba Yawol Lupsingi Apunba Lingjel Asida Achetpa Thazaba Thamduna Punsigi Aroba Mikup Phauba Lanthing Aduna Thawala Pontha Pikraba Athoba Ningtam Yawol Lani Anina Haukiba Ningtam Yawol gi Thaudang Sing Ngasidi Amasung Tungi Lakadaba Mirol na Ningsingduna Lehauragani Athoba Ningtam Yawol Lani Anina Laikidaba Asi Lebak Miyangi Ningtam Yawol Changshin Liba Pumna Maki Oina Achoba Mangjabani Ningtam Yawol Lalhogi Maru Oiba Thaudang Lominaramba Athoba Anina Manung Matam Chadan Laikidaba Asi Awamai Sanang Horiba Yawol Lupsing Marup Mapiza Amasung Imung Manungi Awabadasu Saruk Yari Haina Phongdorakle Manipuri loan na mutkiba matamda aikhogi khunai gi aseng basaktam so mutkigani haina Manipuri Student Federation MSF ki President Hizam Rosan na phongdorakle wafam asing asi kwakathil da leba MSF ki mayai loisang da pangthokkiba paugi mifam da phongdokhibani mahakna makha tarduna hai aikoi khudi makna Manipuri loan lokhatminase Manipuri loan asi ina khunba ima loan pukai chona thambiramba Manipuri loan ni haina su chawthukcharibani ima loan asi chawkhat hanaba lenga ki maru oiba Directorate of Language Planning and Implementation na Manipuri loan ki masak thopa thabak sing kari toba laikhrabagi haibasi hangba yaba wahang ama oide Nipan suba schedule da chaliba loan ase Manipur lamdam asida textbook reference book competitive exam book sing amadi study materials sing Manipuri loan da marangkai na phanghanaba ngasi phawba mapung phana thabak paikhatre phangliba khara asisu thawa yawba khara na lanai oina puthuk chabana ayambani haikhe lenera Manipuri Vasa Sambardan Samiti MBSS
की नोडल ऑफिसर अमदी अतै मेंबर ओइबा अतोप यूनिवर्सिटी की BC मीटिंग तौदुना मणिपुरी लोन की टेक्स्ट बुक इबा असिदा थेंगनरिबा खुदोंग चादबसिंग अमदी अइबसिंगे सिनफम थोकपा मतेंग सिंगी मरमदा खननैनबियु मणिपुरी भाषा संवर्धन समिति MBSS की नोडल रिप्रेजेंटेटिव असि रेगुलर प्रोफेसर अमा खुदकता हापनबा थबकसिंग पाखतपा मणिपुरी लोन की टेक्स्ट बुक इनबा होनरकपा असिदा हौजिक फावबदा यावद्रबा सब्जेक्ट सिंगी ओजा सिंगसु याहोनबा होनगदबनी हाइना फुंगदोखे MSF न तुंगी मिरोगी दमक मणिपुरी लोन की अथोइबा लोन गाइड डिक्शनरी लोलहौरोन एनसाइक्लोपीडिया असि थंबिरमनबा अखनबा मीटिंग संगदुना खोंग थांजिलकपदा लेबाक मियामना अमदि मरि लेनबा लेंगाकी थौदांग लोइसिंगना मतेंग पांगबियु हाइखे चलिबा था असिगे चैचत कुनमंगा कंगलेपाक मणिपुर ngамखै ngak senbagi mathau pangthokliba apunba yawoloi singi tengol ga Indian Army amadi makhogi khudiyek lanmi सिंगी अपुनब खुदपुगा लांथेंगनबदा थवाइना पोंथा पिख्रबा KYKL की लानमी संगलोप मियाम की यावल लानमी MYL पाथौ सेकेंड लेफ्टिनेंट ओइनाम तेलहैबा अतोपमिंग लांदबा अमदे KCP की लानमी संगलोप मियाम की फिंगांग लानमी के कॉमरेड लेंस कॉर्पोरल अहन थेम बिशन अतोपमिंग कंगलै अनि की मफमदा प्रीपाक प्रोग्रेसिव ना यावल की इकाई खुमनबा उलकपगा लोनेना अवाबा फुंदुरकले लोक असिगे असिस्टेंट पब्लिसिटी सेक्रेटरी एल निंग सिंगबना थादोरपा जेल अमन हाई अथौबा अनिना अपन कंगलेपाक अमदी कंगलेजा सिंगिदमक पुंसिगी अरोबा मिकुप फावबा लवरंबा थौदांग सिंग कंगलेपाक की अपुनबा यावल इहौगे पुवारीदा मुतपनादना लेहौरगनी अथौबा अनिना लेखिदबादा अवाबा नंगहौरिबा इमुंग मनुंग अमदी मरुप मपिजा सिंगी अवाबादसु सरुक यारकले ELITETV न्यूज चैनल असिगी ओइना मियामना ईमेल की खुथांगदा इपाउ थाबिरकपा मतमदा ईमेल एड्रेस info@elitetv.in दा थाबिरकनबा खंगहनजरे मसिदसु नतना ELITETV दा इपाउ फाउनबगी ओइना फोन नंबर 9402890982 दा इपाउ फाउबिरकनबा खंगहनजरे मियामनासु ELITETV की YouTube चैनल Facebook पेज Instagram अमति X सु फॉलो तौबिनबा खंगहनजरे अरबदा मरुपा मुहना तोंगान तोंगान बकांगलुक फुरुप कयाना खुंदार मिनरिबा लमदम अमा ओइना लेमिनरिबा फुरुप सिंगी मरकता इंटरेक्शन प्रोग्राम तोना पांगथोकपा मथौ ताई हाइना एडिशनल डायरेक्टर जनरल ऑफ पुलिस डॉक्टर R.I.K. मुइवा IPS ना फुंगदोखरे कोकोबिन सिंधुना मेगी तांग अहुमदा 2 years of Manipur crisis साबे हिरमदा मणिपुर मियाम की ओबा मिफम अमा खुमल लंपाकता पांगथोकदवे हौजिक फावबगी ओइनादि ELITETV ने संदोक्चरेबा मणिपुरी पाव पताक असदा लोशिपजरे नुंथेल पुग अहुम ताबा मतमदा अमु मरुइबा पावसिंग फंगबिगनी हौजिकी ओइनादि मिटेंग ताबिरिबा पुमना मपु अमुका हना खुरुमजरी